Kurumjai Mam Punamak Kangle A to Jenna, Nushi Jabisi now Maramapai Za Kwaikuno Pui Kono Kumjolina, Mayang Mapamda Marubi Paukra update Togjerake, Mayam Sene, Sibunum Shibino, like, share, subscribe to Bio Hana Nolung Singeri. Hanba Powder 2032 the asteroid 2024 YR4 Indiana corridor Obana Sauna Kaibam Pirabi. Quick astronomers in the asteroid 2024 YR4 Tenakibulina, Kongan Jana Pirate asteroid Asina 2032 G December 22 the PTB Lamai the Paisilactuna, PTB Tongaina Yabi Pium the Labane asteroid Asina India the corridor Oiba Maramna, India in a Chobama Tokenhana Kangashina Paneri. Hariba 2024 YR4 asteroid assist around meter 40 degina 100 rom park e Nasagi Pong Matuna Hariba asteroid Asiga PTB Tengaina Oitokpaga Sang Asisa the 5 degina 7 power labina PTB Mipung Kudimana Hoji Yamnami Paingai Pongnari Hina Powers in a Pongdogli. Matanga Amnesty Lautokuna Hanagi Punjida Hanjilanba Natana Kulngakpam the Paba Yaroi. Hojik Manipur Oriba Tangu Leta Pibam Asida Lengak Later Duna President rule Lakhanba Simak Manipugi oinadi amna laibak tibani state asida President rule lehenba si mi Manipur miamna yabang ngamloy amnesty lautokuna hana ipunsida hanjalanba natana makata na kulngakpa amta paba yaroi haina Manipuri tongan mafamdi lakpa punbe ima lupki musing na pongdokre ngasi Manipur press club ta pangthokiba pongmising unaba amada musingi wangangloi RK Tombisna na hai kuki na horokkiba lan asida ai thodok kaya da mi nungsi leitabana mitai kaya hatkre Tantiba Todok Kaya Sida Lengana Lengak Amagi Topam Topa Tabak Amata Pangtok Tabdi Kulngak Passing is talking as he Pau Manipuram the Miangi Punchikan Duna Lakle La Lasina Sahi any Hensel Laba Matamasida Sim Minister na Dili the Saluraga Matung resigned to Taukiba Situ Libak TV Aduna Hausi State Asima Pupana Lengak later the Mama have do oire Hanasu Paus in a Pongdogli Matangi Power City, Arambai Tengol Gilusing Purel Korounganba khuman Maki Facebook page da Thadok Pirakpani. Lairiba Tampaksi de Helantok Trasu Yare Kanba Yam Lainine Taurise, Adubo, Arambai Tengol oinadi, thawai tharasu, Ipaipu Thamlamba, Ngamkheidi Kannanaba, Tengnakigani Hari. Yamna Atoba and the Tonaliba Misak Amana, Pongdok Wapam Amakang Nikomea. Matangi Pau di Miang Awabdi BJP political game ni Henamaru Ebum Taure MP Bimol. Manipur Miam Kamten Wari Basiko Nabona Mahod BJP political game ni Henamaru Ebum Taure Haina Inner Manipur Parliament Constituency MP Dr. Angomsa Bimola Kojana Pongdokre. Hindustan Times na Lowa Kanaba interview amade MP Bimola Kojana, Si Minister Pam Thagopa Na sahi ani parakadorbe tanik class asigi warosin purongna bagi lambira natraga tangai padan rasni pima mana pham thadok libra haike Manipur miang awa basidigi BJP ne electoral strategy de hena puning changno leire haina bimona maran sike Mana BJP lenga ku maran sire de Manipur de ethnic violence to kiba tha kumatoi matung minister N Birena tha sigi mapanda pham thadok kiba si wato asi warosin purongna bo honaba mande BJP ne makhatan ikai ba khangduna leiba ngamlaktab de gi khongthang male Manipur Santi Hanjalangna Pandamda, N. Biren Chief Minister Pam Thadok Pani, Haina Haibo Wapam MP Dr. Bimola Kojam Nakana Yaning the Pondola Duna, Kes Assisum Nagi, Isam Chamba, Amabudi Nate, Adobo, Manipur Crisis as it Tolok Pagi, Icona Tenariba, Libak Tibawari, or Kongsing Asigi Saruk Amani. Chief Minister Pam Thadokibasi, Mahang Masani Yaning the Tadoki Yaning Tadokibanate, Haina Kali, Masi Amit Hamadi, Nana Modiana, Senteg Lucing Massing the Namna Tadon Kibani, Hanasumaki, Wakalon, the Tank. Mana makata BJP na identity politics hanadun lay han maran siram party asina ethnic amadi religious line the electoral interest thabak tawi BJP na maitem jung kukiani gi marakta hena nakpak tan bata natana election matanda ang group sing mating lawi han su claim tawki loinana president room thamlakpada angakpa phongdokpaga loinana Dr. B.R. Ambedkar na asigum khongtang president rule ama lawba habasi yamna tangai phadaba case khakta lokok kadongni hain thajaram gi han su panki masiga loinana ngasi gi di maruba ipau pijama matang silo chinjarage thank you all